HH Entertainment na adonggidamak ngasi amuk puduna lakjare phongdokhidraba nungsiba anisuba episode. Wari asi hingliba natraga laikhidraba kanagumba kanagumbi amatadi yumpham oiraga puthokchaba natchade pumnamak wakhalna sagatchabani. Nonganbagi numittumasu ai khoi pabungna khrangana dum thimbiramna. Yaraba natre bema changoro horen ipa kharangan hek laage. Aina coaching mafamdu yoba matamdudadi kanamtasu laamdri. Ngahak leraka thoibi lae. Kaino ngasidi sanai bema se nganta leibiramida. O yumdaga amta leiba ngamdre. Coaching mafamsida dum lakningba dugi nganda laini kaino. O khangdre hadang marakta taibang pan iwon onarapasida gyanam tadre. Asumna thuibigai ga wari sanai ngaida tamphasu lak lerame. Sana se ngasidi yam ngaliko thuibidagi ngasidi sanana han khrajalo. O sana je mayumda leiba hindadriye coaching mafamda leininge aduna mazunganna lak lerame. Masi nupi sidi khangdapani. Tampha lakpaduda khakning ningsangakuna aido tanjaduda thuibida aina hangi. Thuibi nang arang aigi boy waigi badu loirabo amta piro loirdi. Sumna thuibidagi note singdo aina loksillaga tamphada amuk pire. Tampha nang arang haiba notes kaidu sida letu silose. Thank you. Welcome. Numittumadi aikoi class mapung phana yauraba matungda aishu yumda halakle tamphasu mayumda hankre. Aina yumda halaklaba matung pung 13 ga tarakpa adwaidani. Masinu paje phone tawti amni ngarangi torokpaneba tawradi phanida. Asumna aina khalingaiduda ikhang khangaudana. Hello. Hello. Kaino tampha nangna tong leiduna. Kashu tawdeda nang hojik kaidawramino hange tawunida. Lairik tawramine. Nangdi kaidawramino. Ngasagi note singdo sum parambanida. Mama, chachara laore. Oh, tampha ikona tawrage ko ai tamta charukige. Hoi. Nonganbagi numitdudana kamdawri thoibina ingonda. Hana ngarandi phone tawrokto noi amado. Tawraina. Kay hainaraba nabani. Kay yoragi nabani waridubo. Yaurapotnida. Is namu phongdokjarabrane. Adune mi kamai phongdoksige khalline isu. Lai tu noi amase lai tu yahau thengaje. Numittumasu ekoi class loidarba matung yubna hanarakle. Numittumadi taphanasu engonda phone torakhide aina su tawwa ikaigo mana su dum torakhidre. Numidang chakcha toklaba matungni aisu tawhong khangduduna mongonda message thasira sum khannuna ungduna yenglingaida. Chakcharabo sana kaitaurige. Nang ngasi kari insang chage? Napu iwole noi kiti. Kangsoi chaye ado ay nangonda wa ama haidaw laibane ko. Kaino haro. Ngasidi hairaroi hayang kona unaraga hairage. Aidi mana kai hairakadabano khanna sum tumthalbabjani aina message hanwandawda mana am thajalaani. Message halakladi kaidawrage sana nang tumlabo. Kaishu tawdeda. Kaino masung khalambani. Kari khalaminomi ekhoidaga haidokpa yadaba jala. Isunateda. Nangi birthday tari kaya dano hangge tawbani. Is adugi oire aigina March
date 5 nangidi September 4 da. oo adudi kuidre ko Fare tampa. Nangsu pothaja. Aisu potharage. Good night. good night you too sweet dream matawasuna numituma ibani khongsu khongdoknadana adumak haukhre nonganbagi numittumadi khoi pabungdo masa ngamdre horen halakpadabudi lawba lakpige chakhibadi nana thoipo chatkro haiduna ai lambida itomna sum lakpada lambida tampha thengnakhi sana ngasidi pabungna thilakradi kaidorage Pabungno masa nuwaitena ithanda lakcharaba ngasidi. Fare adudi ibani satminakrasi ngaikoni sana noigi yumse singjamai kadai waidagino Singjamai police station laibado adugi hek opposite ta layrak amakhak laidana aduda chumna changshalaga pukri am laibado adwaida oo tampha noigidi kaisamthong layrak achobagi manung changshalaga lampa ama laibado adudagi khitang changshalaga kalbat awangmam lairamgani ba adui manaktagi oo asumna aikoi ani wari sanaduna asum lakpana coaching center yorumdai adwaida ikhang khangaudana Shiva Shiva Kanada